आकाशवाणी इम्फाल Ngangom Kiran pau pajari ahan bada maruiba pau Musalman sing senglaba kumai Idul Fitr hayang pangthok lagani Idul Fitr na lakpada Rajyapal amasung Mukhyamantri yauna lusingba kayana yaifa paujal piri Mukhyamantri Nongthamam Biren na hairi aranba tabu sarkari karmachari singi mathakta matik chaba action laukat pahore Kendra gi donor mantri G Kishan Reddy numit nini gi Manipur khongchetta ngasi Imphal thunglare Federal Students Organization Kanglaipak na hairi thaugi mamal hengalakpagi namada school van service toriba singna angang masing ka hen hapsiliba si khudakta tokadabani amasung Pradhan Mantri na ngasi German gi Chancellor ga Berlin da unaduna laibak ani gi mari gi matangda wari sanakre Musalman singa senglaba kumai Idul Fitr hayang pangthok lagani kalakpa yangthinaba mihau chawba masung papki oiba thabak kayadagi ngakthokpa ngamnanaba Musalman singna chara henduna pukning indribu laksinduna thabumama chara helakpa loirduna harau nungaiba phongduktuna Idul Fitr gi thorum pangthokadabani Idul Fitr gi thorum asigi matangda Imphal gi Pauna Bazar Masjid Road laiba Sadar Bazar Jame Masjid ki Pes Imam Maulana Ziauddin na Akashwani Imphal da asumna hai Idul Fitr haibasi Musulman singi damakta yamna chawba bagul lerba haraba phongthokpa mani Idul Fitr gi arthadi mapu maha ki damakta aikoina thama mapung phan rajai hanbang amle haibagi haraw boina nongambaga amakka hanna mausagumna sab sakko yare hana haraw phongthoktuna miyam punbak jati bijate khaina samin thaminaba asigi haraw basi Idul Fitr na kawi aikoina haruna mila chidasu mapu gi damakta namaz solaga mapu da thongni jai Kudin mapoi ku haraw nungai yai fa punsi pin biu jati bijaje khaina ku pumse sangsar hila amat oina lehan biu hane kuna thawni jaba dum bagi yamna matim bu sawna mit amani Idul Fitr na lakpada Rajyapal Mukhyamantri Manipur Vidhan Sabha gi Adyaksha Mantri Singamadi saknairaba miyoi kayana yaifa paujal pirakli Mahaki paujalda Rajyapal la Ganesan na hai thama chupna Musalman ichilinaw singna sara helab matungna pangthokadoriba Idul Fitr gi kumai asina Rajya sigi miya marakta shanti masin manaw oiba masung nungsinabagi paujal sandokpatanatana thawai gi oiba asengba achumba lambi adu hena khanghanba oirasanu kumai asina lakpada kauthokpa masung ngakpibagi wakhalon phahunduna Rajya sigi miyangi marakta amatta oibagi wakhal hena chachinhanba oirasanu senglaba dharmagi kumai Idul Fitr na lakpada Manipur gi miyanga punna haraw tayamada saruk yajari hainasu Rajyapal na phongdokli Mahaki paujalda Mukhyamantri Nongthamam Biren na hai Idul Fitr na lakpada Rajya sigi Musalman ichin inawamadi iche ichil singi maphamda yaifa paujal pijari kumai asigi senglaba wakhalon miya marakta sandoktuna shanti chakotpa masung nungsi chanabagi mari hengathanba oirasnu haina Mukhyamantri na phongdokli Manipur Vidhan Sabha gi Adyaksha Thoksom Saityavrata na mahaki paujal da hai kumai asina lakpada aikoi pumnamaki maphamda thaujal heiba khangba kanba nungsiba masung kanglup masal gi marakta nungsi chanana hingminaba lamdam ama purakpa oirasanu Tribal Affairs and Hills ki Mantri Latpau Haukip na mahaki paujal da hai Rajya sigi miyam akhanana Musalman singi marakta kumai asina shanti chakotpa masung nungsinaba purakpa oirasanu Mahut Mantri Yumnam Khyamchana mahaki paujal da hai kumai asina lakpada Rajyasta lairiba masung mapalamda lairiba Musalman ichninaw singi mathakta alana thaujal pina biduna Rajya sida shanti masung chakotpa purakpa oirasanu Mahaki paujalda Social Welfare Mantri Haikam Dingon hai kumai asi haraw tayamna pangthokpaga loinana alagi thaujandagi Rajyasta leminariba kanglup khudimaki marakta hena nungsi sanaba chakotpa madi shanti leba lamdam ama ohilasanu Mahaki paujalda Consumer Affairs Food and Public Distribution Mantri Laishangtem Susindro na hai Idul Fitr gi kumai asina Musalman ichilinaw sing khaktanatana Rajyasta leriba miyangi marakta chakotpa masung nungsi sanabagi mari hena chachinhanba oirasanu Manipur Pradesh Congress Committee ki President Kaisam Megachandra na mahaki paujal da hai kumai asina Rajya sida nungai yaifaba nungsi sanaba hingminaba masung shanti leba lamdam ama purakpa oirasanu MLA K. Robindro, CPI Manipur State Council amasung Manipur People's Party nasu Idul Fitr na lakpada yaifa paujal pirakli.
मुख्यमंत्री नोंगतोम बिरेन हाइरी थक्सी खासी याउदबा आरानब तब सरकारी कर्मचारी सिंह मथक्ता मतिक चाब एक्शन लौकट पहौरे सोशल मीडिया थागत वारोलमद मुख्यमंत्री हाई नाप की पर्सनल मंगा मखोगी मथौगी वांगमदा आरानब कया तौरम्बगी दमक थबक्तगी सस्पेंड तौख्रे हाइरिब नाप की पर्सन मंगा असिना मथक थोंगबा ऑफिसर सिंह खंगलम तौदना मियोय अनि फादुना महाबली एरिया पुसिलगा मखोगी ड्यूटी की वांगमदा आरानब थोंग सिंह चथरमनी मसिगी मतांगदा मखोय मंगाना फोंगदोरक वाफम सिंह पेनिंगाई ओइदबदगी मखोय मंगाबु थबक्तगी सस्पेंड तौखिबनी सरकार की कर्मचारी अमतना मखोगी ड्यूटी की वांगमदा आरानब थोंग सिंह चथदनबसु मुख्यमंत्री अपील तौरी राज्य के कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन मंत्री लाइसांगथम सुसिंद्रो हाइरी खुनाई मपुंग फाना चौखट हननब होनबदा मिपुम खुदिमक चाउरब थौदांग लई एनजी मनी कॉलेज की टीचिंग अमसुंग नॉन टीचिंग स्टाफ सिंह नंगसी नौना CAFNPD अमसुंग PHE की मंत्री ओरक्लबा श्री सुसिंद्रोबु औपगी थोरमदा मंत्री हाई हौजिकी मतमदा मियामना मसा मसाना ngamba थौदांग सिंह लौनबगी महत्ता करिसु लेतब थबक अमगिसु मियामगी मिहुत ओइरिबा MLA सिंहदा हेक्तमक इनसिनबगी थौंग कया थोकली मांगना हाई लारिक लाइसु तमलिबा महिरोय सिंहना हौजिकतगी हौना थक्सिखासी नाइबसु तमगदबनी local area funding natraga so igi lanai oiba salary account ge lupa langa so idana college asigi development tawno hono matamda ai so idana mateng pangjage college ama natraga na samas ama natraga na kunai ama chokot paibse everybody mipung khudimoki contribution changi na sisi tambiri ba satra sing sisu tha manunda college ki oiba akoi myam pulaga nomam si kai thokse haira college si sengtokpa natraga na college si semjanba मदुम प्रोग्राम सु मरम मत तौब दरकार ले खल सोरोक्ता योंपाम पाइरगा खरा खोतोगा इसिंग तुंगिबदो मदु थाथाबो बोक्ते MLA कौरे हुजि कांगी मतम प्रजा सिंग मेंटालिटी से इंगइम अदु बोक्ता अखोई प्रजा सिंग से तौनिंगदबने श्री सुसिंद्रो मखा ताना हाई एनजी मनी कॉलेज असे सरकार की माइकेदगी ग्रानिनेट पिननबगिदमक महाकना मरी लेनब मंत्री सिंह तक्सिलगनी कॉलेज के हौजिक लेरिब फिल्म असिदगी खरद वरबसु फगत अननबा महाकि माइकेदगी पांगबा यब मटेंग सिंहसु पांगनी हाइना मंत्री न थाजब फोंगदोकी ताबिरिब पावसी आकाशवाणी इम्फालदगिनी केंद्र की डोनर मंत्री जी किशन रेड्डी निमित की मणिपुर खोंगचता ngasi इम्फाल थुंगलरे मंत्री ने इम्फाल हेक थुंगलबगा खुमल लंपाक्तगी वर्चुअल ओइना इंटरस्टेट ट्रक टर्मिनस इम्फाल संगाकी तक ट्रक टर्मिनस असी NEC मसुंग मणिपुर सरकार न संग सेनफम सिंह पुथोक्तुना पुन्ना साबनी थरोमदुदा मुख्यमंत्री नोंगथोम बिरेन यूथ अफेयर्स एंड स्पोर्ट्स मंत्री गोविंदास कोंथोगजम मसुंग मकोक थोंबो ऑफिशियल के असर कियाकी श्री रेड्डीना हयंग डीएम कैंपसता बैडमिंटन टूर्नामेंट अमा हौदोकनी मदुगी तुंगदा मोइरांगी लोकताक पाट चतुना टूरिज्म प्रोजेक्ट सिंह हन्ना यंगसिनगनी श्री किशन रेड्डी हयंग नुंथिल गौहट्टी दमक इम्फाल थादोखिगनी फेडरल स्टूडेंट्स ऑर्गेनाइजेशन कंगलाइफाक फेसोक हाइरी थाव की ममन हेंगलकपगी नमादा स्कूल वैन सर्विस तौरिबसिंगना वैन सिंगदा अंगांग मसिंग का हेन हापचिलिबसी खुदक्ता टोकदमनी महिरोइलुप असिगी प्रेसिडेंट निंगथौजुम रमेशना आकाशवाणी इम्फाल हाई मणिपुर लेंगाकना अनौब स्कूल काबगी मतम लाउथोखिबदगी स्कूल की मतम यौगदब यामना वाटलिंगैदगी अंगांगसिंगबु खोंगटपा अमसुंग स्कूल सुटी थारब मतुंग यामना चोंथना अंगांगसिंगबु युमदा थिलकपगी थौंगसिंगना महिरोइसिंगदा का हेना अवाब चैथेंग अमा पीरी स्कूल खरना सरकार के हुकुम असिगी मायोक्ता लारिक तंबल लोसिनगदब मतमदगी यामना चोंथना क्लास तौबसु याउरी असिगुंबा अहेनब पोलुम कया असि पुनब होनबदा वारिंग चरक असिदा सब्जेक्ट खुदिमक की पिरक होमवर्क सिंग तौनब होनबदा अंगांग सिंग तुंबगी मतम फावु निंथिजना फंगनद्रे मरमदुना मरी लेनब स्कूल सिंग अमदी लेंगाकना फिल्म असिया थु मतमदा मित्यंग चंगबिनब श्री रमेश न फोंगदोकली मार्च की तांग कुंथ्रा माथोइदा रिंगी तांग अमदगी सनगदबा एजुकेशन एस की डायरेक्टर न थोकपिबा नोटिफिकेशन अमदा कोई हुजुक स्कूल कारिबा सात्र सिंग असिगी प्री प्राइमरी दिंग क्लास 12 होगी कोई तोन तोन बा मतम अमा पिरकली हारिबा पिरक दिबस की मतंगदा अखोई फेसबुक न थमजनिंगबदी बेन सर्विस तौबिरिबा मियोय खरना अखोईगी स्कूल खरदा ngang sing asi pung nipan dagi haugadamni haragasu pung taruk tagi lokhala kanda horen pung aniga minit 35 da loigadabani har class 9 to 12 se aroibagi se masi hento her kanda ngang sing se pung ahum da mari da thinle masung school kharana su hariba timing sing asi loi thugar kanda pung ani makhai hena sondana class toksan ba maram aduna hostigi homework bayamu pira har kanda khoigi homework tawna hona bada satra sing asi khoi pung 9 da 10 da tumakanda maram aduna health ki problem su yamna suwe hafta amakaraga naba adum ba satra mayam yawre tanjing badi masigi matangda mari lene na parent service tawriba singdasu akoigi angang sing asi koi matam sana patpe kan matam sana thilbiba masi akoina hezok na pantle hena ibang myam da thamjari
Manipur COVID laisa ki phibam phagalakpaga loinana test tawbagi sang su tapna hantarakli ngasigi oina mioi marpu taramari COVID ki test tawbada supna gi mioi amakhaktamak COVID-19 positive oiki positive oibagi sang sada amadasmik amani Haksal bibha ki serol amada hairiba matamasida laina asina naba mioi ahum naba phagalakki masi tharaga naba phagalakpagi sang sada marputra nipan dasmik mari manga yaure hauzik active case taruk khakta ngaire Amaromda Rajasthan ngasigi oina COVID ki vaccine dose lisingani chahum subna ama kapki masi tharga hojik phawbada kapki ba apunba vaccine dose lakh kunipan lising nipu taret chamapan subna taruk sure masigi manungda ahanba dose ki vaccine na lakh tara manga lising yankai taret saunga marfu mari ni anisuba dose ki vaccine na lakh tara nithoi lising taruk cham nipu manga ne duga precaution dose na hojik phawbada lising marfu mari chani humpu tara taret kapkhre All India Trade Union Congress Manipur State Committee na sinduna chama kunthra nithoi suba May degi thorma masung tara taruk suba All India Trade Union Congress Manipur gi State Conference Imphal gi thau ground dangrang pangtokre thorma du saruk yakiba CPI lusingba Dr M Narana hai rajniti gi khenaba thamdana sinmi miyam gi apunu pangal ama semgutuna miyambu otleba wahleba kangbu singa thengnana ba thodang lominaba matam oire thorma du CPI Manipur State Council gi Secretary L Sotin Kumar su saruk yaki Imphal ki Tayal Patalaiba Institute of Bioresources and Sustainable Development IBSD na sinduna swasta pakhora lisingani kunithoi gi thakai machum pangtokadaba thoram ngasidagi haukre ngasi ahubu numita thoram masig saruk ama oina IBSD gi campus amasung masiga samnari balambi singda lamtu sengbagi thoram pangtoki thoramada da IBSD gi director Professor Pulok Mukherjee scientist singamadi mahiroi singsu saruk yaki Imphal is ki kaikhu kholdanga si Ujwala Divas ki thorum ama pangtokre thormadu saruk yaki basingna Ujwala scheme gi makha kamdona gas connection lemna phangani habegi matangda marik chumna miyamu bab tahan ki Assam Rifles ki Manipur Battalion amasung Rajya Police ki apun kangbu mana ngarang Imphal West jila gi Mongchangge degi UNLF ki mioi ama phare akaknama paw ama phangmadagi maphamadu da security force na thiba humgi thawuk chathabada mioi edu phakibani pharaba mioi edu singjamai police station na sinakre hairi Amaromda Assam Rifles ki Kaithan Manbi Battalion ngarang Thobal jila gi Lilongda iftar gi thoroma pangtokre thoromasi Assam Rifles na miyam galainaba mari hena phagan hena nabagi pandamda pangtokpani hairi Akasvani Imphal gi pau tabiri Pradhanmantri Narendra Modi ngasi nungthil German gi Chancellor Olaf Scholz ka Berlin da unaduna lebak ani gi mari gi matang da wari sanakre madagi mamang da Sri Modi bu German gi Federal Chancellery da harau tayam okhi Europe ki maroi lebak ahongi khongchit ngasi ahan bo oina Pradhanmantri German gi konung Berlin da thungki bani lebak adu da laiba Bharat masa singna su Sri Modi bu harau tayam okhi Twitter da thagpa waro lomda Pradhanmantri na hai malem ge lebak ya da lairiba Bharat masa singa sigidamak chawthok chaba poi Berlin da Bharat masa singna mahak bu harau tayam okpi khibadu yamna angakpa mong da nungai phauki handaki khongchit asina German amasung Bharat ki marakta marup mapang oibagi mari da anawu mayon amu purpang ngamlagani habegi thajabasu Pradhanmantri na phongdokki mahak na maphamadu da lairiba Bharat masa singa su wari sanaki Kendra ki Ayush Mantraloy na International Yoga Day yaugadaba nimit yankai khakta ngaisilakpaga loinana ngasi Assam ki aitihasik oiraba Sivasagar da yoga usap pangtokre thoromada da Assam ki Mukhyamantri Himanta Biswa Sarma Kendra ki Ayush Mantri Sarwananda Sonowal amasung saknaraba mi kya saruk yaki thoromada da wangangbada Sri Sonowal na hai kumsi sahi ki malem ki yoga nimit palan ga mari lainana tongan Mantraloy sina siguma thorom sing pangtokli maduda Kendra ki Mantri sing amasung awangnapuk raya sing ki Mantri sing su saruk yari Indian Council of Medical Research ICMR na hairi handak COVID-19 ki case khara hengalakpu uribasi laichat asigi mari subu web lakpunate Akasvani ga khanan unabamada ICMR gi Additional Director General Samiran Pandan hai handak nauna COVID ki case khara hengalakibasi jila gi thak khaktadani rajya masung jati gi thakta laichat asi sauna hengalakpu gi khudam laite aroibada maroyo pau amuhanna Musalman singa senglaba kumai Idul Fitr hayang pangtuk lagani Idul Fitr na lakpada Rajapal amasung Mukhyamantri yauna lusingba kayana yaipa paujal piri Mukhyamantri Nongthamam Biren na hairi aranba tobu sarkari karmasari singi mathakta matik sabe action laukat pahore Kendra gi Donor Mantri G Kishan Reddy numit nini gi Manipur khongchetta ngasi Imphal thunglare Federal Students Organization Kanglaipak na hairi thaugi momen hengalakpa gi namada school van service toriba singna angang masing kain hapchelibasi khudakta tokkadabani amasung
प्रधानमंत्री ngasi German ge Chancellor ge Berlin da unaduna lebak ani gi mari gi matang da wari sanakre Paulo Jere